Samuk Pathokchari. Meghalaya Supreme Court ki order Matung ina Mapham Chadana Highway Singgi Nakalda heavy vehicle KHAMJINBA ATHINGBA THAMKHRE. Supreme Court ki order Matung ina Meghalaya gi East Khasi Hills District Administration na Highway Singgi Nakalda arumba gari sing khamnaba akhanana thamliba parking bay lebai natraga Wayside amenities sing asida natana lambi gi nakalda Mapham Chadana heavy vehicle amasung commercial vehicle sing na pungkham da khamjinbagi hainabi leiribasi makhata na tawba yararoi haiduna athingba thamjinkhre. District Administration asing ngasi thokiba order amada district asigi manung chana leiba National Highway Singgi Nakalda heavy amadi commercial vehicle kaya khamjinbagi hainabi batam sanga tawduna lakli. Masina traffic ta khudong chadaba ohenbada natana lambi da chatliba singda khudong thiringai oheli. Thawangasi Motor Vehicle Act 1988 amadi Control of National Highways Lane and Traffic Act 2002 gi provision gi sing khungaung nabagi thawang amasu oiribani. Maramaduna makhata na Mapham Chadana Highway gi nakalda heavy amadi commercial gari sing khamjilam labadi action lokhalagani haiki. Meghalaya lenga ki order asi chahi asigi April 16 da Supreme Court na Pahalgam da thokiba accident amaga mari leinana shoe motor case amada National Highway singda heavy amadi commercial gari sing khamnaba akhanaba thamliba mafam sing asi nattaba atopa lambi gi nakalda khamba yaroi haiba direction adugi matung inna Meghalaya lengang na lokhalakpa thorangni. Order asi mapumfana chatna hanaba thodangdi district administration da sinarakibani. Order asi khudaktagi chatnaba haukibaga loinana withdraw tawdriba fawba natraga modify tawdriba fawba tha adi chataduna leigani amasung thawoidaba miyoi singbu mari leinaba logi matung inna akanba action lokhanaba administration na thorang tawri haina phongdokhi.